Mamang chahigi megi tang ahumdagi ngasi phawba chatharliba irang asiga mai lenana Meitei Council More amadi Meitei Society Churchanpur anina ngasi miyamgi interesta moirangda leiba hotel elegance ta apunba mifam ama pangthokjabani mifam asina India government amadi Manipur government na hojik tholiba irang asiga mari lenana mamangi tang 15 da lengaki oiba yamna positive oiba ganoma la ani na koina khanjaramaga madugi ona tainabada kari sumtal andana madugi nongan bada aikoigi Manipur gi lebiriba MLA amadi minister taraga mapanna lusingba abidi honorable CM sinbegi lalong oina chatharaga lakpa si adugumba koigi social media Madugi viral amu orakpasi organization ani Meitei Council More amadi Meitei Society Churchanpurna awangba thakta condemn toyi amadi haujik adugumbagi revolt tawbagi tanjadu natte haujik maru oiribadi mamang chaidagi thoraiba irang asidagi mioi lising humpu hena leibam chabam khangdana leiribase masi hana magi maramda mayumda hanjelhanbiu adugi matungda magi apamba singdo tawbiu maranai interest torokpadu akoigi organization sina yaba ngamloi masi matungda tawbiganu haina akoi media gi thongda thamjari Hujik viral chaliba akhoi MLA Minister Trump na kuyak piraga akhoi ki hujik oiriba Chief Minister lokthokpagi port asina asumbu oregati akhoi ki leiriba akhoi IDPS mayam jida khoida samam no bam phole ana leiriba lenga aksina tawri se kari no haibu sabsa bam khangdre ana kari ba Chief Minister si chilaga akhoi ki leiriba miyam gi phana phagadaba ari akhoi ki changbo yadri se changbo sangani haita di akhoi mayam ase akhoi loinabak sinbo jida akhoi aya pijarage akhoi leiriba IDPS mayam punamak akhoi loinu yadge adubu Chief Minister si chilaga akhoi ki leiriba miyam si jo changbo yadaba aruga masigi kana bus leiru do tadi thabase amon tobigano madu tawtadi madu IDPS sing na kari orekani habito adubusu myam khandabiu na sa na khangdoni na sagi interest on interest ta na sai political game na game na tawdudi tobigano hoji matang chade ana leiriba IDPS sing sigi oiba waro senma pobira matamda adongi oiba political game do sanabiu aro hoji ki onadi hariba punma se thadokpiwa na koi appeal tawjari